Hello guys, ngasigi mukbang asidi yen mapum tawbune aduna aigi yetta layba aigi inaupasiga puna tawminabane ada challenge ki mongda kanan hana chaba loiba hale abdu yengminarase ado ngasigi mathel si yen thongba mapum thongba mane chak lere ada mahi adagi iromba adai telo adagi kok lere. Hallelujah. Kau itu mau ya? Ngon rồi chặt. Hỏi guys. Chắc không sao. Làm chị lên si mà ngầm đâu mà chị lên đó. Anh nấu luôn nhé. Sai mà được quay phải đó. Ngon rồi đấy. Em ấy cái site ꯌꯥꯝꯕꯒꯤ channel ꯑꯁꯤꯕꯨ subscribe ꯇꯧꯕꯤꯌꯨ. ꯁꯤꯗ ꯀꯅꯥꯅ ꯍꯥꯟꯒꯗꯒꯦ ꯑꯗꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ.
ꯑꯩ ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯑꯩꯁꯤ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯁ ꯑꯩꯗꯤ ꯐꯠ ꯂꯦꯝꯃꯤꯍꯦ ꯃꯌꯥꯝ ꯌꯥꯝ ꯆꯥ ꯉꯝꯗꯧ ꯃꯥꯜꯂꯝꯃꯦꯕ ꯌꯥꯗꯦꯅꯦ ꯍꯦꯛ ꯆꯥꯛꯀꯥ ꯃꯌꯥꯝꯁꯤꯗꯤ ꯏꯃꯥꯏ ꯄꯨꯛꯀꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯑꯩ ꯇꯨ ꯃꯌꯥꯝ ꯂꯦꯝꯃꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯃꯅꯤꯡ ꯂꯦꯝꯃꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯟ ꯃꯄꯨꯝ ꯆꯥꯕꯁꯤ ꯉꯝꯗ꯭ꯔꯦ ꯉꯝꯅꯕ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨ ꯉꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦ ꯑꯗꯨ ꯃꯊꯪꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯌꯥꯝ ꯇꯧꯔꯛꯀꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ 100K ꯌꯧꯍꯟꯕꯤꯗꯨꯅ ꯇꯧꯕ ꯉꯝꯍꯟꯕꯤꯕ ꯑꯣꯏꯌꯨ